Hello everyone, I Hira Sandra Thokpam, Manipur Astrology channel siga amuka hanna taramna oksari. Ngasi aina pariba video content asidi kanagumba akhoigi Erai numit pokpa meeoi natraga akhoigi Friday numit pokpa meeoi singini. Haiba Erai numit poiba meeoi singse makhoi se numit ki matung inadi makhoi se bhena saiba planet na rule tawi. Amarom daharaga Shukra graha haibaduna makhoi aduna rule tawi. Haiba planet se अखोगी यूनिवर्स की सोलर सिस्टम द क्वाइदगी nganba planet ni haina su khangnei habi jan the brightest planet ni haina su khangnei ado haiba planet ase a planet of luxury haina su khangnei a planet of love haina su khangnei aduna haiba numit ase khar unique oi kaino hai matamda ishorna haiba meeoi sing Erai numit pokpa meeoi sing se makhoina pokpa matam makhoina sangsar sida lakpa matamda makhoi se akhoi nungsibagi mapau puraga lakpa adugma meeoi sing ni aduna mayamna sum khangnei hariba akhoi Erai numit pokpa akhoi Erai numit se akhoi Lakshmi imagi akhoi numit ni haina su akhoi Hindu dharma na sum khangnei aduga hariba akhoi Erai numit poiba meeoi sing si su ko hadi Lakshmi imana yamna chanba mi soigalle your sing aduna ngasi ina haija doriba akhoi Erai numit ki pokpa meeoi sing sigi makhoi nature amasung personality loina na makhoi akhoi problem se amasung makhoi advice aina pijarakani amasung arobada aina makhoi tips so aina mayam homda aina pirakani aduna viewer sing ai matam si lodabida hai ba khoi Erai numit poiba meeoi sing sigi makhoi keno sing se ai haujarage hena mayam famda aina haijari ahan ba point ta makhoi se yamna akhoi attractive oiba mi se oigaliko makhoi yamna attractive oi mi ne hek ubu matam de attract oiba haiba mi do adugum meeoi su oi makhoi se yamna fajagalli amasung makhoi personality se yamna fai amasung makhoi se yamna akhoi kari haiba tare akhoi yamna thumba moina haiba wahi sing se yamna thumba mina su yam pamba mina su yam yaba adugum mi su oigalle adidi makhoi se luxury se sum khara pamba mi su oigalle loina na makhoi se akhoi dress up sense haiba tare ko makhoi na setorok chathok pasa mi ne hekta ubo matam da akhoi jamna attract oibado adung mi su oigalle isam chamna aina example ama bijarakki aidi magi maru pang mari manga haiba tare manga taru mu samina masega haiba akhoi Erai numit pokpa meeoi sing se mi na sum magi dress up sense khangde naga magi mo taw khangdi ko u matam da mi na sum khara attract oiba haiba mi do adugum sum oigalle ani suba point ta haiba akhoi Erai numit pokpa meeoi sing se makhoi se yamna kind hearted oi ko naturally kind hearted have the makhoi mathamo chi yamna fawa du meeoi oi amasung makhoi se emotional intelligence oi icham jamna haibu ko masigi maram se akhoi mangonda mark se hadi mi se akhoi magi da chingjan bangamba ko adugumba mi se oigalli loina akhoi mark se hadi mi se sumba haiba mi se sum oi habdi magi wangang mong matau se ko mi na sum pamba mi se na attract oiba ko adugumba hadi sumba ngamba adugumba chinghan ngamba mi se makhoi se sum oigalle aduga makhoi punsida ko makhoi punsida habdi akhoi beauty and harmony haibata ko phajabaga amasung akhoi feelings se ko makhoi ase yamna value oina thamaga makhoi se chachaba mi su oi number 3 subada haiba akhoi Erai numit pokpa meeoi sing se makhoi se yamna creativity nature sengalle amasung makhoi se akhoi aphaba idea se ko makhoi yamna legalli ko aduna makhoi se talent su oi amasung skill su yamna lei skill hairogadi akhoi kala haibani ko makhoi se akhoi singing dancing music arts adidi atopotopo akhoi kala singde ko makhoi se adumada yamna kana toba akhoi pamjaba mi su oigalle aduna sum akhoi basi marak se ga sum hadi matang se ga sum aina khar kano ma haijaning ba poram lei ko akhoi Erai numit pokpa sing se aina uja matam da akhoi makhoi se khara akhoi keba noba phajaba se pamjabni ko makhoi minchen akhoi mirror se ase magi close relative ni ka haibdo ado sum hawe yai kaino haida makhoi se matam bramukta hai pot se akhoi afaba pot ni se haibdi ai sa se haidi kari soirage haiba ko ai isa gi phajaba pamjaba mina ka ingonda umata na mina ingonda phajai ka haibase yamna pamjaba ko adungu miyo se sum aina u phangje
Number mari suba point ta akhoi Irai numit ta pokpa mioi singse makhoi se marup mapang yam galli ko amasung mina su haidi makhoi se yam ba haiba tare haidi mina su yam tinaning ba pokpa ko adu mi su igalle aduna kaigino hai matamda makhoi gi friendliness nature haiba tare ko amasung nurturing nature haiba tare makhoi se yam free friendly oiba adu mi su igalle amasung mi se makhoi na khoi yam luna to ko jam care to mi su igalle aduna makhoi se haidi yam na khoi miwon da su yam na line thajaba mi su mo igalle aduna matang da haidi makhoi se mi singse ko akhoi mating pangba yam mating pangan ba mi oigalli ko mating panguda kyam akhoi makhoi se haidi makhoi da mukta kaim khanda ba haiba tare mi se mating pangasu mi do gai mating pange haidana akhoi gi mangonda gi asima lauge asima pen tawgi haiba adum khanda ba ko mating panga mi se harau jaba adum mi oi su moigalli number 5 suba point ta akhoi gi Irai numit pokpa mi oi singse makhoi kanagumgi akhoi migi problem da makhoi se interfere to ba pam do mi oi liko haidi kanagumgi akhoi problem da ko marak sanga akhoi gi yet pa khot pa leitina ko adung ba pam da mi oi adu matang na makhoi na karimba adugi lang da thuru ba hairo natraga adugi problem da makhoi se karimba sangu ba taraga su ko makhoi se manage tawraga adugumba tholak pangam ba mi su moi galle aduna haiba akhoi gi akhoi Irai numit pokpa mi singse makhoi se akhoi gi planet Venus aina mangna makhoi se Venus na rule tawi haiba do adu planet ki energy se makhoi sum khar phangba haiba tare ado sigi phangiba energy si di akhoi gi clever energy haiba tare ko asing bagi energy ko makhoi jam khar zum single le haiba akhoi gi Irai numit pokpa mi sing se khangba haiba tare kari oini kai tawgani haiba adum ba khangba mi si sum oigalle aduna makhoi se akhoi kana gum akhoi gi khana chaina ba taraga su natraga akhoi gi karimba nuaina da ba taraga su ko makhoi karim matam da akhoi gi I am sorry ka haiba pose makhoi adugumba haining da ba ko adugum mioi gali kaigino hamata da makhoi se matam no khanjeiba ai kana da laludana ko aina lansu landana ai mangonda sorry haigadra ka haiba poto madugum wakhan ji sum chen gali kaina da makhoi matam yam phai ko ai da sum khangjaba da ko Irai numit pokpa mioi singse makhoi matam oi yam sengi amasung yam na phai ko aduna kayu matam da makhoi mina khoi gi mingonda asimba haiba sorry haiba khotpa ai lale ka haiba se haina da mi soi gali kaino da makhoi se matam no khalli aina kari laludana ai mawna sorry haiduno haiba pose asi wakhan ji sum chen galli haiba khoi gi Irai numit pokpa mioi singse number 6 subu se akhoi gi makhoi gi love life haiba tare ko haibadi makhoi si yamne attractive oi base akhoi gi adusu opposite sex haiba tare ko nupa or nupi da yam attractive oiba adaidi nupi or gana nupa da yam attractive oiba adu mi so oigalle aduna aina sum u phangjabada akhoi gi makhoi gi mi myam na sum khana ba haiba tare ko makhoi gi marriage life ki mumang se ko makhoi na naha ori gi akhoi leisabi pakhang ori matam da ko mi na makhoi se mo na sum ubi ko kaino ha matam da as makse akhoi gi affairs am ne rangani ka haida nupi am phangi na traga nupa moire ko mase akhoi gi nupa ka se yamna akhoi koina rangani adoi nupi ka se yam koina rangani ka haiba mi ne hek uboda kaigino hai matam da makhoi se phajai ko makhoi gi haiba makhoi gi lifestyle haiba tare ko luxurious lifestyle choi makhoi se wangang su yamna nungsi mi na su yam yai aduna mi singina pangkhan khan ba haiba tare ko smart se mamit khang ngawang woni he haiba adugumba kan tawwa asigum sum aina sum thengnaba ujei ko haidi makhoi gi hariba khoi gi khoi Friday da pokpa mioi singse adubu makhoi gi khwaidagi khoi gi phawa haiba tare makhoi gi marriage life se ko yam phai ko makhoi gi marriage life se yam nungsi chanana hingminai makhoi gi relation yam na strong oi amasung makhoi se yam na understanding oiba adugumba mioi se oi haidi after marriage ki matung da yum palang matung da ko hajigi haiba khoi gi Irai numit poiba mioi singse number 8 suda akhoi gi khwaidi aroiba point sida aina haning badi haibadi akhoi gi Irai numit poiba mioi singse makhoi se mafam da pallaga lening di ko mahom da pallaga se akhoi leiba adumba pam da mi oi habidi makhoi gi wakhan se haila salauna akhoi gi decision je lawraga akhoi gi change to bako quickly change to ba adugumba mi se sum aina u phangje aduga hariba akhoi gi Irai numit pokpa mioi singsi khwai phawa pon ma hayu taraga di ko aina ujabada makhoi se akhoi gi khajikta honaraga credit khar yang na phangba mi do adugumba sum aina adugumba phangba mi so oigali ko haidi thabak khajik suraga akhoi credit na yam na phangba credit chu khar yang na phangba adum mi oi kana gum le thabak yam suba ko
ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯀꯌꯥ ꯇꯧꯕ ꯀꯣ ꯃꯌꯥꯝꯁꯨ ꯇꯧꯕ ꯑꯗꯨꯕꯨ ꯀ꯭ꯔꯦꯗꯤꯠ ꯐꯪꯒꯗꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏ ꯁꯪꯁꯥꯔꯁꯤꯒ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯗꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯏꯁꯣꯔꯅ ꯈꯔ ꯆꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯈꯣꯏ ꯈꯖꯤꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯗꯤꯠ ꯌꯥꯡꯅ ꯐꯪꯍꯟꯕ ꯃꯤꯑꯣꯏꯁꯦ ꯁꯨꯝ ꯑꯣꯏꯒꯜꯂꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯤꯃꯁꯨ ꯑꯔꯣꯏꯕ ꯄꯣꯏꯟꯠꯇ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯑꯩ ꯑꯦꯗꯚꯥꯏꯁ ꯂꯣꯏꯅꯅ ꯑꯩꯅ ꯄꯤꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯄꯩꯁꯥ ꯈꯔ ꯍꯨꯟꯗꯣꯛꯀꯜꯂꯤꯀꯣ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯄꯥꯝꯃꯨ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯩ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯀꯣ ꯑꯗꯨꯒꯨꯝꯕ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯃꯊꯃꯣꯏꯁꯨ ꯐꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯦꯟ ꯑꯃ ꯄꯨꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯀꯣ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯛꯄꯁꯦ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚꯁ ꯀꯣ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗꯀꯣ ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯀꯣ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯃꯔꯨꯞꯇꯕꯨꯗꯤ ꯈꯔ ꯋꯥꯠꯂꯤꯀꯣ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯗ ꯌꯥꯝꯅ ꯑꯩꯅ ꯎꯕ ꯐꯪꯖꯩꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯅꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯅꯈꯣꯏꯁꯦ ꯍꯥꯏꯔꯤ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯀꯣ ꯅꯈꯣꯏꯅꯁꯨ ꯈꯔ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯨ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯩꯅ ꯎꯕ ꯐꯪꯉꯤ ꯑꯩꯈꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁ ꯍꯥꯏꯕꯀꯣ ꯅꯈꯣꯏ ꯌꯥꯔꯤꯃꯈꯩꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯊꯣꯛꯄ ꯍꯩꯕ ꯀꯣ ꯃꯤꯅ ꯍꯥꯏꯔꯤꯒꯤ ꯁꯨꯝ ꯄꯤꯊꯣꯛꯄ ꯃꯤꯅ ꯍꯥꯏꯔꯤ ꯌꯥꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯁ꯭ꯇꯣꯞ ꯇꯧꯕꯤꯀꯣ ꯍꯥꯏꯗꯤ ꯂꯦꯞꯄꯤꯌꯨ ꯀꯩꯅꯣ ꯃꯁꯤꯁꯤꯅ ꯅꯈꯣꯏꯒꯤ ꯂꯥꯏꯐꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯄꯤꯊꯣꯛꯈ꯭ꯔꯒ ꯍꯌꯦꯡ ꯅꯣꯏꯅ ꯊꯧꯕꯁꯨ ꯉꯝꯗꯕꯒꯨꯝꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨꯅ ꯅꯈꯣꯏꯗ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯃꯦꯇꯔꯗꯁꯨ ꯀꯣ ꯅꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯅꯕꯤꯗ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯔ ꯀ꯭ꯔꯤꯌꯦꯠ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯑꯩ ꯄꯤꯅꯤꯡꯉꯤ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯇꯀꯣ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯨ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯖꯈꯤꯕꯗꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯅꯠꯇꯕꯀꯣ ꯑꯁꯤꯁꯤꯅ ꯅꯈꯣꯏꯅ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦꯀꯣ ꯁꯨꯝ ꯈꯔ ꯌꯦꯡꯉ ꯄꯥꯡꯉꯨ ꯀꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯤꯅꯅꯦꯀꯣ ꯀꯣꯟꯅ ꯅꯈꯣꯏꯗ ꯑꯦꯗꯚꯥꯟꯇꯦꯖꯁꯦ ꯁꯨꯝ ꯂꯧꯕ ꯈꯣꯠꯄꯁꯦ ꯑꯩꯅ ꯁꯨꯝ ꯎꯕ ꯐꯪꯉꯤ ꯀꯩꯒꯤꯅꯣ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤ ꯃꯅꯨꯡꯗꯗꯤꯀꯣ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯐꯩ ꯀꯣ ꯅꯈꯣꯏꯃꯨꯛ ꯐꯕ ꯂꯩꯇꯦ ꯍꯥꯏꯒꯅꯤꯀꯣ ꯅꯈꯣꯏꯗꯤ ꯍꯦꯛꯇ ꯃꯈꯣꯏꯅ ꯅꯈꯣꯏꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗꯀꯣ ꯅꯈꯣꯏꯗ ꯕꯦꯛ ꯕꯥꯏꯠ ꯇꯧꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯌꯥ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯔ ꯌꯦꯡꯉ ꯄꯥꯡꯉꯨ ꯑꯗꯣ ꯃꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯀꯣꯟꯇ꯭ꯔꯣꯜ ꯇꯧ ꯅꯪꯒꯤ ꯂꯤꯃꯤꯠ ꯑꯃꯗ ꯌꯦꯡꯉꯒ ꯃꯇꯦꯡ ꯄꯥꯡꯉꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯗꯤ ꯆꯥꯊꯣꯛꯑ ꯂꯣꯏ ꯆꯠꯈꯤꯗꯣꯏꯕ ꯅꯠꯇꯅꯤ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯕꯦꯅꯤꯐꯤꯠ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯀꯗꯕ ꯀꯥꯡꯕꯨ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯁꯤ ꯈꯪꯖꯤꯜꯂꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯠꯂꯨ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯇꯤꯞꯁ ꯃꯆꯥ ꯑꯃꯇꯪ ꯑꯩꯅ ꯄꯤꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯇꯤꯞꯁ ꯑꯍꯣꯡꯕꯅꯤꯀꯣ ꯑꯩꯅ ꯄꯤꯖꯔꯤꯕ ꯇꯤꯞꯁꯤꯡꯁꯦ ꯑꯇꯥꯡꯕ ꯃꯤ ꯑꯇꯣꯞꯄꯅ ꯑꯆꯧ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯅꯪ ꯑꯗꯨ ꯇꯧꯕꯗ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯧꯕꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯇꯥꯡꯕ ꯇꯤꯞꯁꯇꯣ ꯑꯩꯗꯤ ꯄꯤꯕ ꯍꯩꯖꯗꯦ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯍꯣꯡꯕ ꯇꯤꯞꯁ ꯄꯤꯖꯕ ꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯝꯒꯗꯕ ꯇꯤꯞꯁꯇꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯤꯖꯔꯤꯕꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇꯀꯣ ꯑꯩꯈꯣꯏ ꯕꯔꯦꯟꯗꯥꯗ ꯈꯪꯗꯦꯀꯣ ꯏꯆꯨꯝ ꯇꯥꯕꯤꯗ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯃ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯔ ꯒꯨꯂꯥꯞ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯇꯣꯔ ꯒꯨꯂꯥꯞ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯔꯣꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯔꯣꯁꯁꯦ ꯅꯈꯣꯏꯒ ꯌꯥꯝ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯗꯦꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯅꯤ ꯍꯥꯏꯔꯤꯕ ꯔꯣꯁꯁꯦ ꯅꯈꯣꯏꯅ ꯔꯣꯁꯇ ꯊꯥꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯀꯥꯟꯗ ꯃꯌꯥꯝ ꯔꯣꯁꯀꯤ ꯄꯥꯔꯐ꯭ꯌꯨꯝꯒꯨꯝꯕ ꯂꯩꯔꯝꯒꯅꯤ ꯑꯗꯩꯗꯤ ꯔꯣꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯒꯔꯕꯇꯤꯒꯨꯝꯕ ꯂꯩ ꯔꯣꯁꯀꯤ ꯑꯩꯈꯣꯏꯒꯤ ꯗꯥꯕꯔ ꯒꯨꯂꯥꯕꯔꯤ ꯀꯥꯏꯅ ꯍꯥꯏꯅꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗꯒ ꯑꯩꯈꯣꯏ ꯀ꯭ꯂꯤꯟꯖꯤꯡ ꯀꯩꯅꯣꯝꯒ ꯍꯥꯏꯅꯕꯗꯣ ꯃꯗꯨꯒꯨꯝꯕꯗꯣ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯀꯣ ꯑꯁꯤꯅ ꯅꯈꯣꯏꯗ ꯀꯩ ꯀꯥꯟꯅꯩ ꯍꯥꯏꯕꯗꯀꯣ ꯁꯤ ꯀꯥꯟꯅꯕꯁꯤ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯁꯤ ꯀꯥꯟꯅꯕꯁꯤꯅ ꯅꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯅ ꯔꯤꯖꯣꯏꯁ ꯇꯧꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯧꯊꯣꯛꯍꯟꯕ ꯀꯣ ꯑꯗꯨꯒꯤ ꯃꯅꯝꯗꯨꯅꯁꯨ ꯅꯈꯣꯏꯗ ꯄꯨꯛꯅꯤꯡꯗ ꯂꯩꯇꯥꯍꯟꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯖꯤꯇꯤቭ ꯑꯦꯅꯔꯖꯤꯁꯦ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯄꯨꯔꯛꯀꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯉꯝꯖꯔꯒꯗꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯔꯣꯁꯁꯦ ꯃꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯁꯨꯝ ꯄꯟꯖꯅꯤꯡꯉꯤꯀꯣ ꯑꯁꯤ ꯍꯥꯔꯞꯁꯀꯤ ꯇꯤꯞꯁꯅꯤꯀꯣ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯇꯦꯜꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯍꯥꯏꯔꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯂꯣꯏꯅ ꯕ꯭ꯔꯦꯁꯂꯦꯠꯀꯤ ꯃꯇꯥꯡꯗꯤ ꯂꯣꯏꯅ ꯈꯪꯅꯔꯝꯒꯅꯤꯀꯣ ꯕ꯭ꯔꯦꯁꯂꯦꯠꯁꯦꯀꯣ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯐ꯭ꯔꯥꯏꯗꯦꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯕ꯭ꯔꯦꯁꯂꯦꯠꯇꯤ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯀꯣ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯍꯥꯏꯕꯁꯦ ꯃꯥꯅ ꯊꯕꯛ ꯇꯧꯕꯁꯦ ꯀꯩ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤ ꯃꯌꯥꯝꯁꯦ ꯃꯄꯥꯟꯗ ꯆꯪꯒꯗꯕ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯗ ꯄꯣꯛꯏꯕ ꯃꯤꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯅꯈꯣꯏꯗ
좀 matau manaba adu tawnaba akhoi yengthina base ko mapandi yengthina base nakhoi mangda uttabani na ko nakhoi khangoi ko adu dana hai ba khoi haji akhoi clear quartz se ko mana internally mana loina sum thabak tawba hai ba tare akhoi negative energy sim phataw pot myam se mana nga thokpa adu gumba oibine aduna hai ba khoi clear quartz se sum sin aba taragadi nakhoi da sum phagani haidana ina sigi suggestion sigi tips sem aroi dai pijage aduna viewers sing ngasi aina haijariba content se mayamda khajikhtang penbi ba taragasu mayamna khajik chummi chumde haibado habet agi comment section da ibiramu nakhoi comment section na ai pangan pibane nakhoi support na ai su pangan pibane aduna yari makhaidi ai support tawi tamakta arobi so ai thagatsari aduga iroi aina haijaning badi mamangda haijabugumna mayam ai channel se like tawbiramu subscribe tawbiramu amasung bell icon nambi ba kawbiramu no haidana mayam phamda aina sining singjaramge amasung loina na haibidi akoi share tawbisu kawbinu nang maru mapang singda karing mana khoi sana bi taragadi aduna viewers sing matang asida ngasi video kon na sei loisan na matawjerage aduga mathangi akoi episode ta ai saturday pokpa thangjen mit pokpa meeoi sing ai puraga laksage haina mayam phamda aina haijari ngasi damakdi matang asida ai loisan jerage haidana bamda in kuramjeri thank you